अमुक्सु अकबर अमसुंग बीरबलगी ओइबा वरी मतेक खरा मयामदा लिदुना ताहनजगे चैनल असिदा नौना लाक्पिबा ओरबदि चैनल असिबु लाइक सब्सक्राइब अमसुंग शेयर तौबियु अहानबा लिदुना ताहनजगदौरिबा वरीगी ममिंगदि अचुम्बा अमसुंग अरानबा अनिसिदा खेतनबा करिनो निंगथौ अकबर महाकी पुकनिंगदा खंगनिंगबा करिगुम्बा अमा लैरबदि मरम चाबा ओइगेरा मरम चादबा ओइगेरा महाकना खंगनिंगलिबा पोट अदुबु महाकी लैरिबा मंत्री मयाम अदुदा वहंग ओइना हंगलदुना हंगलिबा वहंग अदुगी पाखुम पीनबा मखोइसिंग अदुदा हेक्तम हाइरमी नोंमा निंगथौ अकबरगी पुकनिंगदा खंगनिंगबा वहंग अमखक लाखे अदुदी अचुम्बा अमसुंग अरानबा हारिबा अनिसी मरक्ता कयाम यामना खेतनै अदुदगी महाकना महाकी लैरिबा मंत्री मयाम अदुदा मखोई लौसिंगबु चांजेंगनबगिदमा वहंग अदुगी पाखुम सुबनतगी वहै अहुम नत्रगा अहुमदगी हंथबा वहै सिजनरदुना पाखुम पीनबा मयाम अदुदा खंगहली निंगथौ अदुगी वहंग अदु तारगा मंत्री मयाम अदुना तुमिन तुमिनना हंगलिबा वहंग अदुगी पाखुम कमदौना वहै अहुमना पीगनी हाइदुना खनरमी वहंग अदुबु हंगलिबा निंगथौ मसामक्सु वहंग अदुगी पाखुम खंगमदे महाक्सु मंत्री सिंह अदुदगी वहंग अदुगी पाखुम गाइबोइना पुकनिंगदा तुमिन्ना वहंग अदुगी पाखुम खंजरी तंजादुदा बीरबलना निंगथौदा सुम हाइरखी इनिंगथौ वहंग असिगी पाखुम ननाई पीजरगे बीरबलगी वादु तारगा लैरमलिबा मियाम अदु बीरबलना हाइगदौरिबा पाखुम अदुबु यामना तानिंगलमी निंगथौना हाइरो करी पाखुमनो तारसी बीरबलना खुमी हंगबिख्रिबा वहंग अचुम्बगा अरानबगा कयाम खेतनै मसीगी पाखुमदी खुसा मरी खेतनै बीरबलना खुमलिबा पाखुम अदुदा कनामतसु ज्ञान तारमदे अदुदगी निंगथौना बीरबल कमदौना खुसा मरीना अचुम्बगा अरानबगा खेतनगदौरिबा बीरबलना खुमी इनिंगथौ अयाम मतमदा नाकोंगना ताबा वाफम खुदिंगमक अचुम्बा ओइदे अदुबु मिन्ना उरिबा खुदिंगमक्ति अचुम्बनी बीरबलगी वादुदा निंगथौना होइने बीरबल अदुबुदे खंगिने अदुबु अचुम्बगा अरानबगा कयाम खेतनै हाइबगी नंगना पीखिबा पाखुम अदुदी खुसा मरीनी हाइखिबदाय मदुना कमदौना ओइरिबा मतम अदुदा बीरबलना मखा तारादुना हाइरई निंगथौ मिटना ताबना अचुम्बनी नाकोंगना ताबना अरानबनी मरम असिना अचुम्बगा अरानबगी मरक्ता लैरिबा खेतनबसी वहै अहुमना हाइजौ हाइबा तारगदी मिटका नाकोंगगी मरक्ता लैरिबा अरापा खुसा मरी असिनी बीरबलगी वादु तारगा दरबार अदु तिल्लिबा मंत्री मयाम निंगथौ अदु यावना मसा मसागी खुसा मरी अदु सिजिनरदुना मिट अमसुंग नाकोंग अनिगी मरक्ता लैरिबा अराप अदुबु यंगनरमी मखोइगी मतौ अदुबु उरगा बीरबल पुकनिंगदा मोमोन नोई कोनथंगदा दरबार अदुदा लैरिबा मंत्री अमतना पाखुम अमता पिरक्त्रबदा बीरबलना पिरक्लिबा पाखुम अदुना ख्वाइदगी असिंगबा पाखुमनी हाइदुना लौखी बीरबलना पिरक्रिबा पाखुम अदुदा निंगथौ अकबरना यामना पेंजना नोक्लदुना बीरबलबु निंगथौना यामना थागतखी मथमुकी ताहनजगदौरिबा वरीगी ममिंगना शक्तिगा बुद्धिगा कनान हेली नोंमा निंगथौ अकबरगी दरबारदा शक्तिगा बुद्धिगागी मरक्ता कनान हेली हाइबा वफम असिदा निंगथौ अमसुंग लैरिबा मंत्री मयाम अदुगी मरक्ता खन्नन नैनबा अमा चथरमी थवोइना निंगथौना वफम असिदा खन्नरिबगी मरमना बीरबलना फन्ना यामना छिंगजरबसु खुदिंगमक तौबा ngambagi शक्ति पाइरिबदि महाकनी हाइबसे खंगनबा पामबगिदमक्तनी मरम असिना निंगथौना बीरबलदा सुम हाइरखी बीरबल मिओइबना बुद्धि लौसिंग कया अमा सिजिनरबसु लैबदि शक्ति लैबा मीगी मखादा हेक्तमक लैगनी खुदम ओइना हाइरबदा नंग नसामक्ते येंगु नंग असि सिंगबदा अखोइगी लैबाकसिदा तनतना अतोप लैबाक कयादा फावबा ममिंग चटलिबनी अदुबु यामद्रबदा नोंगमदा नंगना इंगोंदा निफुरक यांखैरक्ति नकोकनोना खुरुमलिबनी निंगथौगी वासि तारगा दरबार अदुदा लैरिबा मंत्री मयाम अदुना सुमना खली ngasi निंगथौ असिना बीरबलबु फजना सिथरेदना मखोइना सुमना खली अमसुंग निंगथौना बीरबलबु सिथबदु तारगा मखोइ यामना हराउजै निंगथौना मखा तारदुना हाइरई हायो बीरबल नंग अइना हारिबा वाफम असिदा यानिंगदबरा बीरबलना खुमी इनिंगथौ ननाई याजै इनिंगथौ शक्ति लै इनिंगथौगी मखादा अइना लैजबनी अदुबु निंगथौ खुदिंगमक्ना निंगथौ ओइबा ngamlibasi महाकी असिंगबा मंत्रीगिसु मखा पोली लम अमगा तत्तना लान सोकनरिबनी अदुगा लान अदुदा माई पाकवा पाक्तबा हाइबसी
ꯂꯥꯜ ꯑꯗꯨꯒꯤ ꯄꯣꯔꯝ ꯌꯥꯠꯂꯤꯕ ꯑꯁꯤꯡꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯁꯤꯡꯕ ꯃꯟꯇ꯭ꯔꯤ ꯂꯩꯇꯕꯗꯒꯤ ꯁꯛꯇꯤ ꯂꯩꯈ꯭ꯔꯕ ꯅꯤꯡꯊꯧ ꯀꯌꯥ ꯑꯃ ꯂꯥꯟꯗ ꯃꯥꯏꯊꯤꯔꯗꯨꯅ ꯑꯇꯣꯞꯄ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯆꯪꯖꯗꯨꯅ ꯂꯩꯈꯤꯕꯃꯛꯇꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯄꯔꯃꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗ꯫ ꯁꯛꯇꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ꯫ ꯁꯛꯇꯤꯕꯨ ꯂꯩꯔꯕꯗꯤ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯥꯅꯤꯡꯗꯕ ꯊꯣꯛꯂꯒꯗꯤ ꯁꯛꯇꯤꯗꯒꯤ ꯕꯨꯙꯤꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯄꯔꯃꯥꯟꯒ ꯂꯣꯏꯅꯗꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯐꯔꯦ ꯏꯅꯤꯡꯊꯧ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯅꯤꯡꯊꯧꯗ ꯈꯪꯍꯟꯖꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯌꯥꯝꯅ ꯀꯨꯏꯔꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯋꯥꯔꯤ ꯑꯃ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯖꯒꯦ꯫ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡꯅ ꯅꯣꯡꯁꯥ ꯆꯥꯕ ꯁꯥ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ꯫ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯃꯗ ꯖꯪꯒꯜ ꯑꯃꯗ ꯀꯩꯁꯥꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨ ꯃꯁꯥ ꯋꯥꯏ ꯁꯪꯉꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯅ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯁꯥꯜ ꯂꯥꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯥꯒꯣꯛꯄ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯒꯣꯛꯄ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯒꯣꯛꯄ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯛꯄꯗ ꯁꯨꯔꯨꯡ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯖꯪꯒꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯅꯣꯡꯁꯥ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯒꯤ ꯐꯤꯚꯝꯅ ꯌꯥꯔꯛꯇꯕꯗꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯕ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯀꯣꯟꯗ ꯃꯍꯥꯛ ꯆꯥꯒꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯣꯔꯦꯟ ꯅꯣꯡꯁꯥ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯥꯅ ꯀꯝꯗꯧꯅ ꯀꯟꯖꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯂꯧꯁꯤꯡ ꯂꯩꯔꯕ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯁꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣꯏ ꯅꯨꯄꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯍꯣꯔꯦꯟ ꯅꯣꯡꯁꯥ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯪꯒꯤꯠ ꯄꯤꯔꯛꯂꯕ ꯃꯇꯝꯗ ꯈꯛꯇ ꯅꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯩꯁꯥꯜ ꯂꯥꯕ ꯑꯗꯨ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯀꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯃꯥꯏ ꯂꯣꯠꯇꯨꯅ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯅ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯀꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯃꯆꯥ 3 ꯄꯣꯛꯈꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗ ꯀꯩꯁꯥꯜ ꯂꯥꯕꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯈꯟꯖꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯕ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗꯨ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯏꯪꯒꯤꯠ ꯄꯤꯔꯗꯨꯅ ꯍꯧꯖꯤꯛ ꯅꯣꯡꯁꯥ ꯃꯍꯥꯛꯀꯤ ꯃꯀꯣꯟꯗ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯈꯨꯖꯤꯟꯅ ꯁꯤꯛꯂꯗꯨꯅ ꯀꯞꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯗꯨꯗꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯗꯨꯗ ꯀꯅꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯣꯡꯁꯥꯅ ꯃꯀꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗꯨꯕꯨ ꯎꯕꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯇꯣꯉꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯄꯨꯊꯣꯔꯛꯑꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯈꯤ, ꯍꯦ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯞꯍꯜꯂꯤꯕꯗꯤ? ꯃꯇꯝ ꯑꯗꯨꯗ ꯀꯩꯁꯥꯜ ꯑꯃꯣꯝꯅ ꯈꯨꯝꯃꯛꯏ, ꯑꯗꯨꯕꯨꯔꯣ, ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯦ ꯅꯣꯡꯁꯥꯒꯤ ꯁꯥꯗꯣꯡ ꯅꯠꯇ꯭ꯔꯗꯤ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯄꯨꯊꯣꯔꯛꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯀꯣꯜ ꯑꯗꯣꯝꯗ ꯂꯥꯛꯂꯝꯕ ꯅꯣꯡꯁꯥ ꯑꯗꯨ ꯂꯥꯛꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯡꯅꯈ꯭ꯔꯤꯕ ꯋꯥꯗꯨꯕꯣ? ꯑꯩꯅ ꯉꯝꯅ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯖꯤꯕ ꯑꯃꯃꯨꯛ ꯂꯥꯛꯂꯕ ꯖꯥꯠꯂꯥ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯉꯥꯛꯇꯪ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯈꯣꯜ ꯑꯗꯨ ꯈꯤꯇꯪ ꯆꯥꯎꯍꯜꯂꯞ ꯇꯧꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯅꯣꯡꯁꯥ ꯑꯗꯨ ꯌꯨꯝ ꯍꯟꯖꯤꯟꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯕꯨ ꯆꯥꯔꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯀꯞꯄꯒꯤ ꯃꯍꯨꯠꯇ ꯉꯥꯛꯇꯪ ꯑꯣꯏꯅ ꯉꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯀꯩꯁꯥꯜ ꯂꯥꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯡꯁꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯣꯏꯃꯥ, ꯑꯩꯗꯤ ꯏꯀꯣꯟꯗ ꯆꯪꯉꯝꯃꯗꯤ ꯁꯣꯏꯔꯝꯒꯅꯤꯗ꯫ ꯑꯩꯒꯤ ꯏꯀꯣꯟꯗ ꯆꯪꯗꯨꯅ ꯑꯩꯕꯨ ꯍꯜꯂꯛꯄꯒ ꯆꯥꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯖꯤꯕ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯖꯤꯕ ꯑꯃꯗꯤ ꯑꯣꯏꯔꯝꯂꯔꯣꯏ꯫ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯕꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯃꯥꯏ ꯍꯨꯠ ꯂꯩꯊꯣꯛꯂꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯒ ꯂꯝꯍꯨꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯖꯪꯒꯜꯒꯤ ꯑꯊꯧꯕ, ꯀꯔꯤꯕꯨ ꯊꯦꯡꯅꯕꯤꯔꯛꯂꯕꯅꯣ ꯑꯗꯨꯛ ꯄꯥꯈꯠꯅ ꯎꯔꯤꯕ ꯑꯗꯨꯕꯣ? ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯅꯣꯡꯁꯥ ꯆꯥꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯈꯜꯒꯤ ꯁꯥ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏ, ꯍꯥꯏꯔꯤꯕ ꯖꯤꯕꯗꯨꯒꯤ ꯄꯤꯛꯈ꯭ꯔꯕ ꯃꯆꯥ ꯐꯥꯎꯕ ꯅꯣꯡꯁꯥ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯀꯞꯍꯧꯏ꯫
ꯅꯣꯡꯁꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯣ, ꯑꯩ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯑꯊꯧꯕ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯃꯠꯇ ꯈꯟꯕꯤꯔꯨꯅꯨ꯫ ꯅꯍꯥꯛꯀꯤ ꯅꯀꯣꯜ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯗꯨ ꯑꯇꯩ ꯁꯥꯊꯤꯕ ꯁꯥ ꯑꯃꯠꯇ ꯅꯠꯇꯦ꯫ ꯉꯁꯥꯏꯗꯒꯤ ꯆꯥꯒꯣꯛꯐꯝ ꯃꯐꯝ ꯊꯤꯗꯨꯅ ꯂꯩꯔꯝꯕ ꯀꯩꯁꯥꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯂꯤꯕꯅꯤ꯫ ꯂꯥꯎ, ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯍꯟꯗꯛꯇꯤ ꯆꯠꯁꯤ ꯂꯥꯎ"꯫ ꯑꯍꯥꯟꯕꯗ ꯅꯣꯡꯁꯥ ꯑꯗꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗꯒꯤ ꯅꯣꯡꯁꯥ ꯑꯗꯨꯅ ꯂꯝꯍꯨꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ ꯂꯝꯍꯨꯏ, ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯅ ꯆꯨꯝꯃꯝꯂꯕꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯆꯨꯝꯃꯝꯗꯕ ꯊꯣꯛꯂꯒꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯅ ꯀꯝꯗꯧꯕ"꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯑꯊꯧꯕ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯗꯣꯝꯅ ꯀꯔꯤꯃꯠꯇ ꯀꯤꯕꯤꯔꯨꯅꯨ꯫ ꯑꯗꯣꯝꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯤꯡꯅꯕꯤꯕ ꯊꯣꯛꯂꯕꯗꯤꯁꯦ, ꯊꯧꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯈ꯭ꯋꯥꯡꯗ ꯀꯤꯔꯗꯨꯅ ꯆꯠꯁꯤꯁꯦ"꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈ꯭ꯋꯥꯡꯗ ꯊꯧꯔꯤ ꯑꯃꯅ ꯀꯤꯔꯗꯨꯅ ꯅꯣꯡꯁꯥꯗꯨꯒꯤ ꯃꯀꯣꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄꯗꯨ ꯎꯔꯒ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯅꯣꯡꯁꯥ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯑꯃꯨꯛꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯑꯃꯨꯛ ꯀꯞꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯞꯄ ꯃꯈꯣꯟ ꯇꯥꯔꯒ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯅꯨꯄꯤ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯞꯄ ꯇꯣꯛꯅꯕ ꯊꯦꯝꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯔꯥ ꯅꯪꯕꯣ"꯫ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯅ ꯈꯣꯜ ꯑꯗꯨ ꯀꯜꯂꯞ ꯇꯧꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯑꯣ, ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯦ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯀꯜꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯡꯁꯥ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯁꯥ ꯑꯃꯠꯇ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯀ꯭ꯔꯤ ꯇꯧꯔꯤ"꯫ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯩꯁꯥꯜ ꯂꯥꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯅꯣꯡꯁꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯗꯤ? ꯑꯗꯨꯒ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯂꯝꯍꯨꯏ ꯑꯃꯗ ꯅꯣꯡꯁꯥ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯊꯦꯝꯂꯒ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯅꯣꯡꯁꯥ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ"꯫ ꯑꯁꯨꯝꯅ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯊꯥꯖꯔꯗꯨꯅ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯖꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯆꯦꯟꯈꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯈꯪꯆꯦꯟ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯄꯨꯜꯂꯤꯕ ꯂꯝꯍꯨꯏ ꯑꯗꯨꯕꯨꯁꯨ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯕ ꯃꯈꯩ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯁꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗꯦ꯫ ꯄꯥꯡꯒꯜ ꯁꯣꯟꯖꯔꯕꯁꯨ ꯂꯧꯁꯤꯡ ꯂꯩꯕ ꯀꯩꯁꯥꯜ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯅꯣꯡꯁꯥꯒꯤ ꯃꯀꯣꯜ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯈꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯅꯣꯡꯃꯇ ꯅꯪꯒ ꯌꯦꯠꯅꯕꯗ ꯉꯝꯒꯦ ꯈꯜꯂꯨꯕꯁꯤꯗꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯌꯦꯠꯅꯅꯤꯡꯕꯒ ꯑꯃꯠꯇ ꯄꯣꯛꯈꯤꯗ꯭ꯔꯦ ꯕꯤꯔꯕꯜ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯑꯩ ꯈꯪꯂꯦ"꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯕꯨꯙꯤꯒ ꯂꯧꯁꯤꯡꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯔꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫